ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯄꯅꯦ ꯁꯤꯁꯦ ꯁꯟꯗꯦ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯅꯦ ꯍꯥꯏ ꯃꯐꯝꯁꯦ ꯈꯨꯐꯖꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯝꯕꯗ ꯑꯩꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯩ ꯆꯤꯡꯁꯤꯅ ꯏꯀꯣꯏ ꯀꯣꯏꯁꯜꯂꯒ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯐꯝꯅꯦ ꯍꯥꯏ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩ ꯃꯐꯝꯁꯦ ꯍꯥꯏꯖꯔꯛꯀꯦ ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯍꯪꯉꯒ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ Suzana, Cici Bem, Khun Mama, Pabung Lele, Tamayai, Manam Bem Lele, Gari Mungda. Ada masak dulu belum sih awalnya anu wa. ꯃꯐꯝꯁꯦꯀꯣ ꯒꯥꯔꯤ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯂꯥꯛꯑꯒꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯅꯤꯒꯤ ꯒꯥꯔꯤ ꯈꯝꯕꯝ ꯒꯥꯔꯤ ꯃꯔꯤ ꯃꯉꯥ ꯒꯥꯔꯤ ꯇꯔꯨꯛ ꯇꯔꯦꯠꯄꯨ ꯍꯦꯟꯅ ꯈꯥꯝꯕ ꯌꯥꯅꯤ ꯑꯗꯨꯒ ꯁꯪꯁꯨ ꯐꯖꯅ ꯂꯩ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯏꯁꯤꯡ ꯆꯦꯟꯕꯩ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯏꯁꯤꯡ ꯆꯦꯟꯕꯩ ꯃꯈꯣꯟ ꯇꯥꯏ ꯏꯁꯤꯡ ꯇꯨꯔꯦꯟꯒꯨꯝꯕ ꯂꯩ ꯃꯥꯜꯂꯦ ꯑꯗꯣ ꯁꯤ ꯑꯩꯗꯤ ꯃꯐꯝ ꯑꯩꯅ ꯂꯝ ꯂꯥꯞꯅ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯚꯦꯜꯒꯨꯝꯕ ꯇꯧꯕꯗꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯁꯪꯁꯦ ꯁꯤꯕꯨ ꯂꯩꯔꯗꯤ ꯑꯩ ꯃꯐꯝ ꯑꯦꯅꯤ ꯃꯐꯝ ꯆꯠꯄꯗ ꯑꯩ ꯀꯩꯝ ꯈꯟꯕꯤꯗ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯏꯁꯤꯡ ꯃꯈꯣꯟ ꯇꯥꯏꯗꯣ ꯑꯩ ꯎꯠꯂꯛꯑꯒꯦ ꯍꯥꯏꯕꯗꯣ ꯑꯃꯣꯠꯄ ꯀꯩꯝꯇ ꯌꯥꯎꯗꯦ ꯆꯤꯡꯁꯦ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤ ꯃꯐꯝꯁꯦ ꯌꯦꯡꯕ ꯐꯪꯕꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯕꯥꯎꯅ ꯁꯤ ꯃꯐꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯂꯥꯏ ꯈꯨꯔꯨꯝꯃꯨꯁꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯎꯅ ꯀ꯭ꯔꯦꯗꯤꯠ ꯂꯣꯏꯅꯃꯛ ꯄꯤꯔꯦ ꯁꯤ ꯃꯐꯝꯁꯦ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯁꯤꯡ ꯊꯦꯟꯕꯤ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯉꯒꯅꯤ ꯁꯤ ꯃꯐꯝꯁꯦ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕ ꯑꯩꯈꯣꯏ ꯁꯥꯏꯟꯕꯣꯔꯗ ꯁꯤ ꯃꯐꯝꯁꯤꯒꯤ ꯃꯦꯞ ꯑꯃ ꯂꯩꯔꯦ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦꯟꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯂꯩꯕ ꯇꯨꯔꯦꯟꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯑꯒ ꯒꯥꯔꯤꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯑꯗꯒꯤ ꯏꯁꯤꯡ ꯆꯦꯟꯕꯒꯤꯀꯣ ꯌꯥꯝ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯃꯈꯣꯟ ꯉꯥꯛꯇꯅꯤ ꯁꯤꯗ ꯇꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯟꯗ ꯀꯩ ꯃꯐꯝ ꯀꯧꯏ ꯀꯃꯥꯏꯅ ꯇꯧꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯅꯦ ꯍꯥꯏꯗꯨꯅꯦꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯅꯦ ꯂꯥꯏꯁꯤꯅ ꯑꯇꯤꯡꯀꯣ ꯃꯔꯨ ꯁꯤꯗꯕ ꯀꯧꯋꯦꯕ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯁꯤ ꯂꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯀꯩꯅꯣꯒ ꯉꯥꯃꯨꯒ ꯁꯦꯝꯃꯒ ꯊꯥꯗꯈꯤꯕ ꯃꯔꯤꯟ ꯀꯩꯅꯣꯗꯣ ꯁꯥꯏꯗꯨꯗꯅꯦ ꯑꯁꯤꯗ ꯇꯨꯔꯦꯟ ꯀꯣꯡꯕ ꯃꯔꯨꯗꯒꯤ ꯍꯧꯔꯛ ꯇꯨꯔꯦꯟꯗꯣ ꯀꯣꯡꯕ ꯇꯨꯔꯦꯟꯗꯒꯤ ꯍꯧꯔꯛꯐꯝꯅꯦ ꯀꯣꯡꯕ ꯇꯨꯔꯦꯟꯒꯤ ꯍꯧꯔꯛꯐꯝꯅꯦꯕ ꯁꯤꯁꯦ ꯁꯤꯗꯗꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯅꯥꯜꯂꯤꯀꯣ ꯁꯤ ꯃꯐꯝꯁꯤꯗꯗꯤ ꯑꯩ ꯀꯩꯅꯣꯗ ꯀꯣꯡꯕ ꯆꯦꯟꯊꯈ꯭ꯔꯤꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯥꯏꯅ ꯉꯥꯃꯨ ꯁꯦꯝꯃꯒ ꯊꯥꯗꯩꯒꯥꯏꯗꯣ ꯁꯤꯗꯅꯦꯕ ꯑꯗ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯒꯥꯏꯗꯨꯅ ꯁꯤꯗꯩ ꯀꯥꯔꯦꯗꯅ ꯁꯤꯗꯩ ꯀꯥꯔꯒ ꯑꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯂꯩꯔꯝꯅꯦꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯒꯤ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯎꯗꯣ ꯑꯃꯗ ꯌꯥꯟꯈ꯭ꯔꯕꯅꯦ ꯑꯃ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯌꯨꯡꯅ ꯍꯧꯔꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯡꯒꯤꯅꯦꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯑꯣꯏꯁꯦ ꯌꯥꯟꯈꯤꯕꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯂꯧꯁꯟꯅꯔꯒ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯡꯗꯣ ꯑꯃꯗꯤ ꯌꯥꯟꯈ꯭ꯔꯦꯗꯅ ꯎꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯟꯈꯤꯕꯁꯤꯒꯤ ꯃꯈꯣꯡꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝꯕꯁꯤꯗ ꯅꯞꯄ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯕ ꯁꯤꯗꯒꯤꯅꯅꯦ ꯁꯤꯕꯣꯛꯀꯤ ꯁꯔꯨꯛꯁꯦ ꯄꯨꯔꯥ ꯃꯤꯒꯤ ꯈꯣꯡꯁꯦ ꯁꯤꯅꯤ ꯈꯨꯅꯤꯡ ꯈꯨꯌꯥ ꯑꯗꯒꯤ ꯈꯣꯡꯁꯥꯒꯤ ꯇꯥꯏꯞꯇꯒ ꯇꯧꯕ ꯂꯣꯏ ꯄꯥꯟꯕꯤꯅꯤ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯅꯤꯡꯉꯦ ꯀꯣꯡꯕ ꯃꯔꯨ ꯆꯤꯡ ꯑꯩꯅ ꯈꯪꯗꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯎ ꯑꯅꯤ ꯍꯥꯏꯕꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯅ ꯎꯅꯤꯡꯊꯧ ꯀꯣꯔꯤꯕ ꯎꯅꯤꯡꯊꯧ ꯀꯣꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯄꯥꯎ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯍꯪꯕꯗꯒꯤ ꯑꯍꯟꯅ ꯍꯥꯏꯕꯤꯔꯛꯄ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯇꯦꯛꯇꯨꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯎ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯗꯩ ꯂꯦꯞꯄꯗ ꯋꯥꯡꯅ ꯆꯞ ꯌꯨꯡꯅ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯌꯦꯡꯉꯛꯀꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯗ ꯍꯥꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡꯗꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯣ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩꯅꯦꯅ ꯍꯥꯏꯕꯤꯔꯦ ꯀꯌꯥꯝ ꯆꯨꯝꯕꯅꯣ
ꯀꯌꯥꯝ ꯂꯥꯝꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇꯦ ꯁꯤꯗ ꯂꯩꯕ ꯀꯩꯅꯣ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯇꯝꯖꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯎꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯎꯔꯒꯗꯤ ꯁꯤꯗꯗꯤ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯃꯤꯠꯅꯗꯤ ꯎꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯊꯤꯜꯂꯛꯀꯦꯀꯣ ꯈꯨꯗꯣꯝꯕꯤꯁꯦ ꯁꯤꯗ ꯁꯤ ꯃꯄꯥꯁꯤꯗ ꯂꯩꯔꯦ ꯖꯨꯝ ꯇꯧꯔꯛꯀꯦꯀꯣ ꯑꯥꯗ ꯁꯤꯗ ꯎꯏꯁꯦ MARU ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯍꯥꯏꯕ ꯃꯐꯝꯁꯤꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯁꯤ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛ ꯀꯠꯅꯤꯡꯕꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯃꯐꯝꯁꯦ ꯂꯥꯛꯑꯒ ꯌꯥꯏ ꯁꯤꯗ ꯆꯥꯛꯁꯪ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯀꯠꯐꯝ ꯂꯩꯔꯦ ꯆꯩꯔꯥꯎꯕ ꯍꯧꯔꯛꯄ ꯑꯗꯨꯒꯤ ꯊꯥꯗꯨꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯆꯤꯡꯁꯦ ꯁꯤ ꯆꯤꯡꯁꯦ ꯀꯥꯏ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯋꯥ ꯉꯥꯡꯕꯤꯕ ꯀꯀꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ